Masigi oiba tongan ba collection kara miyam de kudol tamjige law ubada ayat papiraktanaba amasong IDP sing mayum da hanjilnabagi matangda security meeting Bisnupur da pangthokre hai. Bisnupur district ke deputy commissioner Puja Elangbam na chair lawduna district asida lawmi singa law singugi tabak pangthokpada makal amattagi ayadapan mayuk na handanaba amasong IDP singbu masagi mayumda hanjilnabagi matangda district level security coordination committee gi mifamama ngasi pangthokre. Bisnupur mini secretariat complex ta leiba conference hall da pangthokiba mifam asida district level coordination committee gi member oiriba tongan ba state amasong central force ki mahut chinba official sing district asigi mari leinaba loisang gi mute sing amasong ADMT opendro na saruk yakhi mifam asida DC na phongdokibada law singubagi thabakna Bisnupur district ki similonda achoba thodang lawribani hairaduna lawmi singa law singugi thabak pangthokbada makhalamatagi ayat apan pihandanaba thabak sing lokhatkadabani masigi damak maru oiba stakeholders sing yawba flying squad sing semle hai Mifam asida saruk yakiba singda deputy commissioner na district asida thoningdaba thodok ama hek thorokpaga panthadana madubu lakshinanaba honagadabani amasung amaga amagigi marakta kusamnagadabani haiki aduga security force singi makok thongba official singdana lawmi singa mari leinaba lawpham sing yauna irang thorakani chingnaba mpham singda changnaina yingsingadabani amasung lawmi singna khudongsadaba mayoknaraklabadi madubu ground level da konanaba honabaga loinana mathok taba thabak singi damak district administration da pawpirakadabani haiki IDP Singbu tangkak naina masagi mayumda hanjilanaba thabak lokhatpagi matangda DC na hai thabak asi tangkak ahum thokna paikatkani law and order gi phibam pharaba singda thabak asi pangthokadabani security personnel singnasu IDP singna hanjilakpa yaba mafam sing dokpaga loinana ahenba security ki section thorang mathau taba mafam sing khangdokadabani haiki mifam asida saruk yakhiba additional SP yauna official singna nauna kundalaita hanba yaba mafam singi matangda interaction taunakhi Makatana Churachandpur Dagi Kangpokpi Tamna Purakpa heroin kilogram 2.193 Phare. Churachandpur Dagi Kangpokpi Tamna 4-wheeler gari amada haptana purakiba heroin brown sugar kilogram 2.193 tupul thongda police amasong CRPF ki combined team amana ngasi Phare hai. Heroin cheng ase gari asida tonglakiba Kangpokpi gi modbungi J5 dagi ginminlin Haokip sahi kunga mari amasong sandel gi Khangbarol Beles dagi minlen Khongsai sahi kuntra kauba mioi anina sapon Kep Samaga Mogdraga Tarukta Hablaga Purakipani Hairi. Makatana Impal West ki Deputy Commissioner da Hangba Wahang Taruki Paukum Impal West da IDP Lising Mangaga Chatchet Kuntraga Nitoina Relief Camp Kungama Toy de Lairi July Lorakpada Ahanbu Oina Resettle Tauba Yaraba Yai Hairi. Handak Manipur da Mayuk Nakiba Ishing Ichaw the State Asigi Apunba District Tarataruki Manungda Assembly Constituency Kwaidigi Yamna Leiba District Oiriba Impal West da Ichaw Aduna Miyoi Kaya da Kudongsa daba Mayuk Nanki Haibe Yauna District Asigi Law and Order gi pibam amasong Chief Secretary na December phawbugi manungda IDP seng masa gi mayum ingkholda tangkak naina hongjalalagani haiduna phongdokkiba wafamsingga mari leinana ngasi nungthil pawsi amada phongdokpada lampen patu leiba Impal West ki Deputy Commissioner Mayanglambam Rajkumar ga mahaki office chamber da hakchengnana unaduna hangkiba wang taruki pakhumda mahakna hai Ahanba Wahangda handak mayong nakiba ising isaw aduda Impal West District ki oina karamba mafam singda hena sohan kibage lenga ki makaidagi na ichaw nang labas singda mateng pangnabugi damak kari thabak paikatlibage pakum oina Impal West ki subdivision marigi ichaw na so labas singi manungda lamsang lampel pachoy wangoin chingba yawre District asigi tongan mafam singda ichaw mayok nakiba imung lising ahunga chanipan yankaiga tarit ni masing asi notification ama thoklaba matungda submit torokba sing verification tawraga lepani ichaw mayok nariba singda SDRF and DRF ki kanglon gi makada kudakta piba yaba mateng pikhi Relief amasong disaster management ki director nasu ichaw na so labam famseng yengsinki aduga horticulture amasong agriculture ki pothok sing yauna hospital amadi atai infrastructure sing kayam so labagi haibadu yenglaga district disaster management authority da pukhanaga authority asigi lairiba kanglon sing gi makada report thagatkre anisuba wahangda ichaw aduna district asigi lantum amadi yumna chingba mangan khiba yawbra yawrabadi miyoi kyamuki oigani amadi lengakna kari karamba mateng pangkhibagi amasong Kinaba Thorang Layrabra, Pakum Oina, Ichauna Imung, Lissing Ahunga, Chanipan Yankaiga Tadet Lom, Swan Bagi Manungda, Yumkai Amasong, Lantum Mangan Kibadi, Yamde, Amang Atatuan Kiba Yum, Anikaktani, Yamde, Amang Atatuan Kiba, Yum Anikaktani, Atai Mangan Tan Kiba Singdi, Imungi Potchay, Kolik, Pirol Chingmana, Ayamani, Potchay Sing Amang Tatokiba Singi Damak, Rulgi Matungina, Lupalising Nipandagi, Tarapaubugi Manungda, Tembang Pigani, Aduga Akayatoy Tokiba Yungisu, Rulgi Matungina, Mateng Pangani, Kwaidigi Satina Soklaba, Yumani Adugi Musing Su, Resettle Tonabagi, Torang Tauri, Aduga Imung Aniki
mioisingna relief camp ta sep oina thamli loinana lau sanga ngayok phamna chingba mangkhibasingisu ningthina yingsilaga khomjilakba report mari leinaba authority da thagatkhre ahum suba wahangda tungde ising ichawk thorakpada thengnanaba amasung kudongsadaba asai mayok naraktanaba kari thorang lokhatlabagi haiba pakhumda ichawk thengnanaba meditation project kauba water resource department na lokhatuna maru oiba steam sing yingsilaga thengnanaba thabak lokhatpa haure loinana local representatives sing oiriba MLA sing club volunteer sing yauraga waisel maril su chauna tengkhre masigi feedback tagi airport authority na pirakpa report ta mamangi thoduk singa yamna kenare andakti airport te ising thumdre loinana water resource department na mitigation project taragani toy pakhatpada district disaster management authority na ayaba piraga housing state langakta thagatnaba recommend tawre district rural development agency na su project nipan pakhatnaba honarakpada masina kanagadra natraga kanaridra haibadu examine tawre loinana ichaw hek thorakpada thengnaba laina loisang khudingmaktagi ki official sing amadi stakeholders singi akupa warol ga loinana list kaukhatuna compilation tawri department khudingmaktagi mateng pangba ngamdaba sing khangatlaga compile tawani haukiba chahi ani hungi pibam hangana yenglaga ichaw thorakpada relief camp sing kadaida hangadagi karamba mafamna wangi haibna chingba khangdoknaba SDO singda khangankhibadagi mafam kharagi report lakpa haure loinana aikhoina cheng hawai pibada thongbagi khudongsa daba leiragadi athongbo oina pinaba self help group sing amadi hotel sing phawba masak khangdoklaga thamle herakhi marisuba wahangda Impal West district ki law and order gi pibam hanaga yengnabada yamna fagatli haiba yai adubu hena fagatnaba karamba thorang sing lokhatli district asida deploy toba state amadi central force ki masing kayano makhoina irang tholakpada laina laksinba ngambra haiba wahangi pakhum oina housing Impal West district ki oina law and order gi pibam khara fagatli adubu ban blockade chacharakpa matamda miyamda akaiba pigadaba thabak singi manungda khudam oina nungna thomba leibak paishinmana chingba tawduna khudongsa daba thoonba ana layengi damak purakpada awaba piribeseng tawbiganu housing CRPF police ki matengna tayar yonba dukan petrol yonpham seng loina khangdokpa haure tayar mai chaklamba mafam adugi tayar yonba sengda responsibility fix tawragani GCP thoroklaba su karamba contractor gi no haibadu yenglaga responsibility fix tawgani kumja 2003 ta Guwahati High Court na pikhiba order amasu leiri madudi ban blockade torokpada miyam amasung lanagi lanthum amangata tholabadi khongjang adu kauriba lupsing adugi official singi matakta amangata tholiba singi responsibility fix tawgadabani haire district asida law and order maintain tawnaba district administration na police ka punna chatminaraga law and order ngakli state oina district police ki makhada Impal West ta police personnel lising marirom lay aduga MRIRB battalion singdagi personnel chawngadagi chatuk phawbasu SP ki command makhada sijinnaba yabagi ayaba lay CAPF company nifuga taruki mathakta AR amadi CRPF ki battalion ahum su leiri forcing asina irang thorokpada control tobangami aduga hauzik district asida leiba manung hanjinba lopam singda low uba handakna hengatlagani haibagi thajaba leire farmer association singasu toina mifam pangthoktuna low uba yana bahonari hauzik phawbagi oina pamdaba thodok thokbagi paw leiti hairi mangasuba wahangda covid amadi dengue gi positive case maseng ase Impal West district na atopa district singdagi wang chali masi hantarangna ba district administration gi makai kadi thorang sing lokatpa leirabagi haiba wahangi pakhumda hauzik lakliba covid ki beren ase hanaga yenabada handakna khara mapangal son bahaigadra mile oiri adubu section thorang di lokatpa leptri case masing hantanaba section thorang sing oina tongan ba Portugal sing ngakna chatnaba institution amadi mari leiraba singda toina poktak pidi health department ka loinana toina mifam pangthoktuna oirakliba phibam yingsilaba matung mi painingai oina traga oidi haibadu phongdoknaba thorang tawri phongdoktuna su lakli CMO na su leiriba oxygen cylinder amadi atopa facilities singi phibam matamatam gi matung ina yengshenduna mari leine basingda paw phaunari dingi gi su mamang chahi ga yengnabada andak chahi na khara safari adubu case masing ase hengalaktana ba department na kana tharang lokhali Impal West district ki oina active case humbudraga humdoi leiri loinana hospital oiba area asina herangoi thongi akoibagi mafam sing asina oiri print amadi electronic media singda phongdok pakhakta natana mafam kayada district amadi state ki surveillance team chatuna hakthengna yingsili amadi awareness ki thoram pangthokli haiki aroibo wahangi taruk subada Impal West district ki oina relief camp masing kaya leibagi camp sing asida leiriba IDP sing masing na kayano loinana chief secretary na IDP sing asi chahi asigi December phawbagi manungda phase ahum thokna mayum danjalangani haiki bofam aduga mari leina thabak lokhotpa
ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ 12 ꯂꯩ ꯃꯁꯤꯗ ꯂꯩꯔꯤꯕ IDPꯒꯤ ꯃꯁꯤꯡ 5,832ꯅꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯦꯇꯥꯒꯣꯔꯤ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ ꯃꯗꯨꯗꯤ ꯀꯦꯇꯥꯒꯣꯔꯤ A ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯗ ꯂꯟꯖꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯆꯥꯛꯈꯤꯗꯕ ꯀꯨꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯩꯔꯨꯔꯕ ꯁꯦꯝꯖꯤꯟꯕꯗꯤ ꯃꯊꯧ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯑꯣꯏꯔꯤ ꯃꯈꯣꯏꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯏꯃꯨꯡ ꯑꯃꯗ ꯂꯨꯄꯥ 35,500 ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯀꯦꯇꯥꯒꯣꯔꯤ B ꯑꯁꯤꯅ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯅꯧꯅ ꯌꯨꯝ ꯁꯥꯕ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯣꯏꯔꯤ ꯃꯈꯣꯏꯗꯅ ꯂꯨꯄꯥ 3,00,000ꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ 1,60,30,000 PMAY ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 1,60,60 ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯂꯥꯟꯗꯅ ꯂꯟꯖꯦꯟꯅꯕꯁꯤꯡꯒꯤꯅꯤ ꯀꯦꯇꯦꯒꯣꯔꯤ C ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯂꯟꯖꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯛꯆꯤꯡ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯀꯦꯇꯦꯒꯣꯔꯤ A ꯅꯠꯇ꯭ꯔꯒ B ꯗ ꯆꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯂꯩꯍꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯪꯂꯒꯅꯤ ꯃꯁꯤꯒꯤ ꯗꯇꯥ ꯍꯦꯛ ꯈꯣꯝꯖꯤꯟꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯗ ꯁꯤꯟꯅꯈ꯭ꯔꯒꯅꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯀꯦꯇꯦꯒꯣꯔꯤ D ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯌꯥꯈꯤꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯃꯁꯤꯒꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀ ꯃꯈꯥ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯒꯅꯤ ꯉꯁꯤꯃꯛꯁꯨ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯩꯕ ꯋꯤꯁꯗꯝ ꯄꯦꯂꯦꯁ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ DC, SDC, SDO, OC, SD ꯅꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯌꯦꯡꯁꯤꯟꯈꯤ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯇꯦꯡ ꯑꯣꯏꯅ ꯃꯈꯣꯏꯗ ꯌꯦꯟꯊꯣꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯦꯁ ꯑꯃꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕ ꯑꯣꯏ ꯐꯦꯁ ꯑꯃꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯒꯗꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯔꯤꯁꯦꯇꯜ ꯇꯧꯕ ꯌꯥꯔꯕ ꯌꯥꯏ ꯂꯣꯏꯅꯅ ꯑꯇꯩ ꯃꯐꯝꯁꯤꯡꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯍꯦꯛ ꯌꯥꯕꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯟꯖꯤꯟꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ ꯏꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯥꯙꯥꯔ ꯏꯟꯔꯣꯜꯃꯦꯟ ꯑꯃꯗꯤ ꯑꯞꯗꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯇꯞꯅ ꯆꯠꯂꯤ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯔꯣꯜꯃꯦꯟ ꯑꯃꯗꯤ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯟꯅꯕꯤꯌꯨ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯒꯗꯤ AAPAR ꯁꯦꯝꯕꯗꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ AAPAR ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯃꯗꯤ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯞꯗꯦꯠ ꯑꯁꯤ ꯊꯨꯅ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯁꯣꯂꯔ PMSMBY ꯍꯥꯏꯕꯗꯤ ꯁꯣꯂꯔꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯕꯦꯡꯛꯁꯤꯡꯗꯒꯤ ꯂꯣꯟ ꯂꯧꯅꯤꯡꯕ ꯂꯩꯔꯕꯁꯨ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯏꯃꯨꯡꯒꯤ ꯆꯥꯗꯤꯡ ꯍꯟꯊꯅꯕ ꯑꯃꯗꯤ ꯏꯅꯔꯖꯤ ꯃꯥꯡꯍꯟꯗꯅꯕ ꯁꯣꯂꯔ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯅꯕ ꯊꯧꯔꯥꯡꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯑꯦꯌꯔꯄꯣꯔꯠꯇ ILPꯒꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯁꯦꯁ ꯍꯧꯗꯣꯛꯅꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯟ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ JC ILPSꯅ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯨꯡꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯗꯤꯖꯤꯇꯦꯜ ꯁꯤꯁꯇꯦꯝ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯀꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯊꯕꯛ ꯍꯧꯅꯅꯕ ꯉꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤꯗꯃꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯅꯧꯕ ILPꯒꯤ ꯀꯤꯑꯣꯛꯁ ꯁꯤꯁꯇꯦꯝꯒꯤ ꯃꯦꯆꯤꯟ ꯑꯃ ꯊꯝꯈ꯭ꯔꯕꯅꯤ ꯃꯦꯆꯤꯟ ꯑꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯎꯈ꯭ꯔꯨꯜꯒꯤ ꯂꯧꯃꯤ ꯑꯃꯃꯝꯅ ꯐꯪꯒꯗꯕ ꯂꯨꯄꯥ 80,000ꯒꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯂꯧꯃꯤ 1,113ꯒꯤ ꯑꯣꯏꯅ ꯅꯥꯔꯣꯟꯗ ꯂꯧꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯃꯤ 1,113ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ IDBIꯗꯒꯤ ꯂꯧꯃꯤ 1,000ꯒꯤ ꯀꯤꯁꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯃꯈꯥꯗ ꯂꯣꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯐꯪꯖꯒꯗꯕ ꯑꯃꯁꯨꯡ ꯀꯅꯥꯗꯥ ꯕꯦꯡꯛꯀꯤꯅ ꯂꯧꯃꯤ 213ꯒꯤ ꯑꯣꯏꯅ ꯂꯧꯃꯤ ꯑꯃꯃꯝꯗ ꯂꯨꯄꯥ 50,000 ꯐꯪꯖꯒꯗꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯪꯀꯨꯜ ꯍꯨꯟꯗꯨꯡ ꯈꯨꯂꯦꯟꯗꯒꯤ ꯁꯣꯃꯤ ꯑꯋꯣꯡꯁꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯆꯤꯡꯕ ꯈꯨꯠꯄꯨꯅ ꯂꯧꯃꯤ ꯃꯁꯥꯗ ꯈꯪꯍꯟꯂꯝꯗꯅ ꯁꯝꯖꯤꯟꯕ ꯃꯃꯤꯡꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯧꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯄꯨ ꯑꯦꯟꯇꯤ ꯋꯥꯔꯀꯔꯁ ꯑꯦꯟꯇꯤ ꯐꯥꯔꯃꯔꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯆꯪꯁꯤꯟꯒꯗꯕ ꯚꯥꯔꯠ ꯕꯟꯗ ꯁꯦꯛꯇꯔ ꯀꯌꯥꯒꯤ ꯋꯥꯔꯀꯔ ꯀꯣꯔ 15 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯋꯦ ꯑꯅꯤꯗꯅ ꯗ꯭राꯏꯚꯔꯁꯤꯡꯅ ꯒꯥꯔꯤ ꯊꯧꯔꯣꯏꯗꯧꯔꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯦꯡꯛ ꯏꯝꯄ꯭ꯂꯣꯌꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 MG ꯑꯦꯚꯦꯅ꯭ꯌꯨꯗ ꯂꯩꯕ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗꯀꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯨꯟꯗꯨꯅ
ꯆꯠꯇꯨꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯂꯦꯕꯔ ꯀꯥꯔꯗ ꯃꯔꯤ ꯂꯧꯊꯣꯛꯎ EPF ꯄꯦꯟꯁꯤꯟꯒꯤ ꯁꯦꯟꯐꯝ ꯍꯦꯟꯒꯠꯂꯨ ꯑꯔꯤꯕ ꯄꯦꯟꯁꯤꯟ ꯁ꯭ꯀꯤꯝ ꯆꯠꯅꯍꯜꯂꯨ ꯁꯤꯟꯃꯤꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ 36,000 ꯄꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯂꯦꯞꯄꯨ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯜꯂꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ 10ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯖꯣꯏꯟ ꯐꯣꯔꯝ ꯑꯃꯅ ꯍꯌꯦꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯚꯥꯔꯠ ꯕꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯦꯡꯀꯤꯡ ꯏꯟꯁꯨꯔꯦꯟꯁ ꯄꯣꯁꯇꯜ ꯁꯔꯚꯤꯁꯦꯁ ꯀꯣꯏꯜ ꯃꯥꯏꯅꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯦꯛꯇꯔꯁꯤꯡꯗ ꯁꯤꯟꯃꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯣꯔ 15 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔꯗ NRC ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯗ꯭ꯔꯤ ILPꯁꯨ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯆꯠꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯕꯤꯃꯣꯜꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯁꯨ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯟ NRC ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯀꯪꯒ꯭ꯔꯦꯁ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯗ NRC ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯅ ꯕꯣꯗꯤ ꯁꯔꯆ ꯇꯧꯕꯒꯤ ꯋꯥꯊꯣꯛ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯃꯨꯁꯨꯒꯤ ꯋꯥꯐꯝ MUꯗ ꯃꯍꯩꯔꯣꯏ ꯈꯔꯗꯒꯤ ꯂꯥꯛꯈꯤꯕ ꯋꯥꯀꯠ ꯑꯃꯁꯨꯡ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯨꯁꯨ 2024-25ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯁꯨꯔꯖꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 3ꯗ MUꯅ ꯂꯧꯕ ꯕꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯈꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯉꯩꯗ ꯐ꯭ꯂꯥꯏꯌꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯣꯏꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯅꯤ ꯄꯨꯟꯅ 3 ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯅꯤꯅ ꯆꯦꯛ ꯇꯧꯕꯗ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯃꯨꯁꯨꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯁꯤꯟꯕ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯨꯁꯨꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯇ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯊꯦꯡꯕꯅ ꯑꯃꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏ ꯈꯔꯅ ꯄꯤꯈꯠꯂꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨ ꯁ꯭ꯇꯨꯗꯦꯟꯠ ꯋꯦꯜꯐꯤꯌꯔꯒꯤ ꯖꯤꯟꯗ ꯄꯨꯈꯠꯄ ꯉꯝꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 5ꯁꯨ ꯀꯥꯡꯂꯦꯟꯒꯤ ꯁꯨꯇꯤ ꯑꯣꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯧꯗꯨꯅ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯑꯁꯦꯡꯕ ꯈꯪꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯚꯤꯗꯤꯑꯣꯗ ꯐꯠꯇꯕ ꯀꯃꯦꯟꯠ ꯄꯤꯕꯅ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ ꯍꯥꯏꯕ ꯏꯆꯤꯡ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯊꯥ ꯑꯁꯤꯒꯤ 6ꯗ ꯁꯂꯥꯏꯊꯤꯌꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯕु ꯄꯤꯡꯀꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯄꯥꯎꯆꯦ ꯀꯌꯥꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏꯊꯤꯌꯥꯝꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯒꯠꯂꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯊꯝꯂꯛꯄꯗ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯤꯡꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯜ ꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯏꯆꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯔꯥꯏꯖꯤꯡ ꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯏꯆꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯏꯊꯤꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯆꯥꯎꯈꯠ ꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯄꯨꯟꯅ ꯏꯆꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯎꯍꯧꯕ ꯀꯌా ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯊꯤꯡꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯠꯅ ꯎꯗꯅ ꯑꯃꯗꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗ ꯀꯤꯕꯣꯔꯗꯀꯤ ꯂꯝꯃꯤꯁꯤꯡꯅ ꯐꯠꯇꯕ ꯀꯃꯦꯟꯠ ꯀꯌꯥ ꯄꯤꯕꯅ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ ꯍꯥꯏꯈꯤ ꯄꯣꯜ ꯁ꯭ꯇꯥꯔ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯣꯏꯔꯥꯛꯄꯝ ꯒꯤꯠꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕꯗ ꯃꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏ ꯑꯃꯗꯤ ꯁꯦꯡꯗꯣꯛꯅꯕ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏ ꯇꯧꯗꯨꯅ ꯆꯃꯝꯅꯕ ꯀꯌꯥ ꯄꯣꯛꯅꯔꯛꯈꯤ ꯊꯥꯡꯒ ꯃꯅꯨꯡꯗ ꯆꯪꯂꯨꯔꯒ ꯅꯨꯄꯤ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯔꯛꯄꯗ ꯏꯆꯤꯡ ꯊꯨꯝꯈꯣꯡꯗ ꯇꯥꯈꯤꯕ ꯂꯩꯀꯟꯅꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯗ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯏꯆꯤꯡꯗ ꯂꯩꯕ ꯄꯣꯜ ꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯔꯥꯏꯖꯤꯡ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥꯁꯤꯡꯗ ꯂꯥꯟꯅ ꯎꯍꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯑꯗꯨꯅ ꯏꯆꯤꯡ ꯊꯨꯝꯈꯣꯡ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯑꯣꯜꯂꯒ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯁꯦꯀꯦꯟ 38 ꯈꯛꯇꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯂꯨꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯣꯛꯄꯅꯤ ꯍꯦꯛ ꯈꯪꯕꯗꯒꯤ ꯈꯨꯗꯛꯇ ꯀꯟꯚꯦꯅꯔ ꯃꯁꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯕꯦꯟ ꯑꯃ ꯋꯥꯏꯔꯒ ꯃꯣꯏꯔꯥꯡꯒꯤ CHCꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯟꯅꯈꯤ ꯃꯈꯥ ꯇꯥꯅ ꯑꯦꯝꯕꯨꯂꯦꯟꯁ ꯋꯥꯏꯔꯒ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯗꯤꯌꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯑꯣꯏ ꯐꯥꯒꯅꯤ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯋꯥꯈꯜ ꯇꯥꯗꯕꯒꯨꯝ ꯇꯊꯤ ꯇꯑꯣꯏꯅ ꯉꯥꯡꯂꯛꯄ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤꯗꯦ ꯃꯤꯇꯔ 80 ꯂꯥꯞꯅ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯃꯉꯣꯟꯗ ꯍꯦꯛ ꯍꯪꯕꯒ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ ꯈꯔ ꯈꯖꯤꯛ ꯁꯦꯔꯤꯌꯁ ꯑꯣꯏꯕꯅꯤ ꯍꯥꯏꯔꯝꯂꯒꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯒꯗꯕꯅꯤ ꯃꯍꯥꯛꯅ ꯉꯛꯆꯥꯟꯅꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯋꯥꯍꯪ ꯍꯪꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯦ ꯅꯥꯀꯜꯗ ꯒꯥꯔꯤ ꯈꯔ ꯈꯥꯝꯗꯨꯅ ꯎꯕ ꯂꯩꯈꯤꯕ ꯑꯗꯨꯁꯨ ꯃꯄꯨꯁꯤꯡꯗꯤ ꯄꯥꯠꯇ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯏꯇꯤꯡ ꯁꯦꯟꯗ꯭ꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤ ꯀꯟꯅꯕꯒꯤ ꯋꯥꯈꯜ ꯋꯥꯠꯄ ꯑꯣꯏꯅ ꯎꯍꯜꯂꯛꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ
ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯂꯥꯟꯅ ꯎꯍꯟꯕꯤꯒꯅꯨ ꯍꯥꯏ